ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯅꯈꯨꯠ ꯑꯅꯤꯅ ꯄꯨꯕ ꯉꯝꯕ ꯁꯅꯥ ꯈꯛꯇ ꯄꯨ ꯍꯥꯏꯕꯗꯣ. ꯈꯨꯡꯒꯪ ꯑꯃꯗ ꯃꯉꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯔꯤꯇꯥ ꯀꯧꯕ ꯑꯃꯒ ꯃꯇꯩ ꯃꯅꯥꯎ ꯂꯩꯔꯝꯃꯤ. ꯃꯉꯥꯜ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯨꯄꯥꯅꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯪꯒꯜꯗ ꯆꯠꯂꯒ ꯁꯤꯡ ꯆꯜꯂꯕ ꯃꯇꯨꯡ ꯀꯩꯊꯦꯜꯗ ꯁꯤꯡꯁꯤꯡ ꯑꯗꯨ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯌꯥꯏꯀꯣ, ꯑꯩ ꯁꯤꯡ ꯈꯔ ꯌꯥꯝꯅ ꯌꯥꯟꯒꯗꯕ ꯂꯩ. ꯍꯣꯏ ꯆꯠꯂꯣ, ꯄꯩꯁꯥꯗꯨꯗ ꯈꯔ ꯌꯥꯝ ꯄꯨꯁꯜꯂꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯉꯥꯜ ꯖꯪꯒꯜꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯔꯝꯃꯤ. ꯖꯪꯒꯜ ꯑꯗꯨ ꯁꯥ ꯎꯆꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ. ꯃꯉꯥꯜꯅ ꯎꯖꯥꯎ ꯑꯃ ꯍꯥꯏꯊꯔꯒ ꯍꯧꯕ ꯑꯗꯨ ꯎꯗꯨꯅ ꯃꯗꯨ ꯌꯥꯜꯂꯒꯦ ꯈꯟꯗꯨꯅ ꯌꯥꯟꯕ ꯍꯧꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯑꯆꯧ ꯑꯆꯧꯕ ꯎꯁꯦ 4-5ꯒ ꯌꯥꯟꯕ ꯉꯝꯂꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯅꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯕ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯥꯀꯟꯒꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯔꯪꯕ ꯎ ꯄꯥꯝꯕꯤ ꯑꯃ, ꯑꯄꯤꯛꯄ ꯊꯣꯡ ꯃꯆꯥ ꯄꯥꯟꯕ ꯑꯃ ꯎꯔꯝꯃꯤ. ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯕ ꯊꯣꯡ ꯑꯃꯁꯨ ꯄꯥꯜꯂꯤ. ꯀꯔꯤ ꯎ ꯄꯥꯝꯕꯤꯅꯣ ꯑꯁꯤꯗꯤ? ꯎ ꯃꯅꯨꯡꯗ ꯀꯔꯤꯒ ꯂꯩꯕꯖꯥꯠꯅꯣꯅꯦ? ꯑꯁꯤ ꯈꯜꯂꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯑꯄꯤꯛꯄ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯖꯔꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯃ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ. ꯃꯤꯑꯣꯏ ꯑꯁꯤ ꯄꯤꯛꯄꯒꯤ ꯍꯥꯏꯔꯨꯔꯗꯤ ꯎꯆꯤꯒꯨꯝꯕꯅꯤ. ꯊꯣꯡ ꯃꯃꯥꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯁꯤ ꯅꯪꯅ ꯌꯥꯜꯂꯤꯕꯔꯥ? ꯍꯣꯏ ꯃꯥꯅꯦ, ꯎ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯅ ꯌꯥꯟꯕꯅꯤ. ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕꯅꯦ. ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ. ꯆꯍꯤ ꯌꯥꯝꯃꯛꯑꯦ. ꯑꯩꯒꯤ ꯊꯣꯡ ꯑꯁꯤ ꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯡꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯎ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯒ ꯌꯥꯟꯕꯤꯔꯗꯤ ꯐꯅꯤꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ. ꯃꯉꯥꯜꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯃꯍꯥꯛꯇꯤ ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯃꯤ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ. ꯃꯉꯥꯜꯅ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯍꯪꯅꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯍꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ. ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯤꯡ ꯑꯄꯤꯛ ꯀꯧꯋꯦ. ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ. ꯅꯤꯡꯊꯧ ꯍꯥꯏꯕ? ꯀꯔꯝꯕ ꯃꯐꯝꯒꯤ ꯑꯣꯏꯔꯕꯅꯣꯅꯦ? ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯑꯩꯒꯤ ꯂꯝꯗ ꯆꯠꯁꯦ. ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯊꯣꯡ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏꯌꯦ, ꯆꯜꯂꯣꯏꯌꯦ. ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥ ꯑꯃ ꯊꯠꯂꯒ ꯆꯥꯎ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯗꯧꯅ ꯄꯤꯛꯑꯒ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯒꯅꯤꯌꯦ. ꯃꯉꯥꯜꯅ ꯑꯄꯤꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎ ꯃꯅꯥ ꯑꯃ ꯍꯦꯛꯂꯒ ꯆꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯄꯤꯛꯒꯨꯝꯅ ꯄꯤꯛꯁꯟꯈ꯭ꯔꯦ. ꯀꯝꯗꯧꯒꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯁꯟꯈ꯭ꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯑꯩ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯆꯥꯎꯒꯅꯤ? ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯆꯥꯎꯔꯛꯀꯅꯤ. ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯣ. ꯑꯩꯒꯤ ꯂꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯍꯟꯒꯦ ꯅꯪꯉꯣꯟꯗ. ꯄꯥꯈꯠꯅ ꯃꯉꯥꯜ ꯊꯣꯡ ꯑꯗꯨꯗ ꯆꯪꯉꯝꯃꯤ. ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯕꯒ ꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯗꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ. ꯅꯪꯅ ꯅꯪꯒꯤ ꯅꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯄꯨꯕ ꯉꯝꯕ ꯁꯅꯥ ꯃꯈꯩ ꯂꯣꯏꯅ ꯄꯨꯈ꯭ꯔꯣ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯉꯥꯜꯗꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯃꯥꯗꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯣꯏꯕꯅ, ꯑꯩꯗꯤ ꯁꯨꯔꯒ ꯆꯥꯕꯅꯦ, ꯀꯝꯗꯧꯅ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯣꯏꯒꯅꯤ? ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯅꯦ. ꯅꯪꯅ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯄꯥꯟꯗ ꯊꯣꯛꯄ ꯐꯪꯉꯝꯃꯣꯏ. ꯑꯗꯨꯕꯨ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ, ꯅꯪꯅ ꯁꯅꯥ ꯑꯁꯤ ꯄꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯈꯨꯠ ꯑꯅꯤꯅ ꯉꯝꯕ ꯈꯛꯇ ꯄꯨꯒꯗꯕꯅꯤꯀꯣ. ꯃꯉꯥꯜꯅ ꯌꯥꯝ ꯍꯔꯥꯎꯅ
mahakki makhutna puba yaba pukhrei aduga mahak mapan thoami mahakna mapana hek thokpaga mahak hanagi phibamda amuk hanjilami ngasidi masigi sanase kaikhela yolaga paisa mayam ama aigi nupida pirage ngasidi ma yamna haraurani asi haramlaba matung mahak kaithelda chatlami mayum hek yaubaga magi nupida paisa adu pirami magi nupidi paisa adu ubada angakpa faurami Kadaidagi paisa mayamno sidi kaithelagi khulakiro mangalna magi nupida thokiba thodok punamak hairami wari adu tabada magi nupi adugi matik haraurami adubu pukingda karam chauba amadi faurami aduga karigino sikakta pura isina mayam purakpa yadro aina pura ibase aigi khut ani asida puba yabani pura ise asuk yamkhraba paisa se aidi amukta fau udri hoi yame ado hena purakpadi faidana farase ai halakpagi ware karino saba yaba kita sage mathangi numita mahaki nupina haibagi matung ina mafam aduda amuk chatlami aduga sana amuk pura ami adubu ritadi maduna apenba oiramde madudagi nongma mangalgi matungda tumina inaduna mafam adu khangdoami mathangi numita mangalna kaithen sakhibagi tanza lawduna ritana makhutta singjang ama paiduna u pambi adugi manakta chatlami aigi nupase onthokna pangkhraba sana mayam leidi hairaga loina puraki haidi adubo ngasidi aina loina puragani punsi chupa maharani amagum nungaina leirage ritana u pambi adugi manakta changsillaga hairami kana lei thong asi hangdo ai mafam aduda changake madudagi thong adu hangdoktuna apik mapanda tholak ami kanano nangbo ai mangalgi nupine ai manungda changba pami nangna mangalda sana pibado aisu sana adu lawba pame mafam asidadi mangal khakta changba yagani ataigi changba yaroine karigumba ai change haiba yadrabadi nangi u pambi ase aina singjang asina yangani wafam adu tabadagi apik akiba fauduna mahakpu manungda changhallage khalami mahakna u adugi mana ama heklaga ritada pijabadagi ritasu mahakumna apikpa mi oikhre karino tawrisibo aise nangdawna pikhrene kamdawgani sidi fare adudi ai manungda pusanbiro madudagi makhoi ani manungda changammi mafam adu yawbada ritadi angukpa faurami sana mayam adu ubada madudagi mahakna khaw ama puthokduna sana adu hapsinge tawrami adumana tawba yaroye nangi nakhut ani aduna puba yaba khakta puwo khawda haplaga pubadi yaroye maduna karamba niyomno aina ngamba makhai pugani aingonda ayetpa pirakano fare fare nangna yadrabanina aidi nangi fanaba habibane nangbu awafamda tagani haibagi wanida karigi awafamno ai thokpa tawrage nang aingonda yelakano apikna haiba wa amata taduna ritana khaw aduda sana mayam ama hapsillami aduga mapan thoami mapan yawbada mahak yamna haraurami masigi apik haiba piktru sina aingonda ki handana tawri haujikti aina ngamdana sana mayam ama puraga lae kayadi nungaire adubu mahak hanadona mahak chawkhatlu haibadi yadre madudagi mahak yamna pakhalami karino aina tawrisibo aigi nupanadi mapana hek thokpaga hanadawna adum chawkhatlai hai aduga aigi chawkhatre madudagi rita thong hangdoknaba amuk hanna thong thilami
ꯃꯗꯨꯗꯒꯤ ꯑꯄꯤꯛ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ꯫ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯃꯤꯒꯦ? ꯀꯔꯤꯒꯤꯅꯣ ꯑꯩ ꯁꯨꯝ ꯄꯤꯛꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯃꯄꯥꯟꯗ ꯊꯣꯛꯑꯁꯤ ꯐꯥꯎꯕ ꯆꯥꯎꯗ꯭ꯔꯤꯕꯁꯦ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯄꯤꯛꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕꯤꯗ ꯅꯪꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯗꯣ? ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯕꯣ? ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯤꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔో? ꯍꯥꯏꯔꯛꯑꯣ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝꯅ ꯆꯥꯎꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯗꯣ? ꯅꯪꯒꯤ ꯅꯈꯨꯠ ꯑꯅꯤꯅ ꯄꯨꯕ ꯉꯝꯕ ꯁꯅꯥ ꯈꯛꯇ ꯄꯨ ꯍꯥꯏꯕꯗꯣ? ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯗꯟꯗꯤꯅꯦ ꯅꯪꯅ ꯐꯪꯂꯤꯕꯗꯣ꯫ ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯣ꯫ ꯑꯩꯕꯨ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛꯇ ꯆꯥꯎꯍꯜꯂꯣ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯅꯪ ꯑꯗꯨꯝ ꯄꯤꯛꯂꯒꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯄꯤꯛꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯔꯤꯇꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯕꯁꯨ ꯍꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯅ ꯃꯁꯤ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯤꯛꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯔꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯀꯔꯥꯝ ꯆꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦꯗꯣ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ, ꯑꯗꯨꯕꯨ ꯁꯅꯥ ꯃꯌꯥꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯔꯤꯇꯥꯅ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕꯗꯒꯤ ꯑꯄꯤꯛꯅ ꯉꯥꯛꯄꯤꯔꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯔꯤꯇꯥ ꯃꯌꯨꯝ ꯇꯝꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫